Hokiba tang kun mga da si Minister da wahang tarit yauba memorandum pishin bagi satkiba miyam gi khongsata desam gi hanagi president mayangbam Somorjit Khut Tharakkhibagi Thouong adu lamdam masigi tongan tongan ban lup Kayana Yaningdaba Phongdoknarakli Thongdok adugi matang da All Manipur Students Union MSU Kanglei Indigenous Martial Arts and Cultural Society Kimax Manipur Innovative Youth Organization Delhi Mayon Thado Students Association Apunba Irai Paki Mahirui Sinpanglup Ems Laimarol Sanura Lamjing Loop Coalition for Indigenous Rights Campaign Serka Manipur Abadi Civil Society Organizations CSOs Kanglei Pangna Toan Toanba Serol Singthoktur Akan Mamong da Yaningdaba Phongdokhi Numit adu da Khwaramban Ima Kaitel da Khut Tharakhiba Mayangbam Somorjit asi Mahiroi Khunai Gidamak Kathokpa Magalonina Thabak Tauriba Mahiroi Lusingba Amani Asigumba Laibak Thiba amadi lebak kidamak angamba thakta sen chongliba misak amada Khut Tharakkhibagi Thouong asi haujiki saukholaba khunai asida madugi sanafam leite loinena Somorjit Khut Tharakpa haibisi mahiroi khunai da khut thabani haina logdaba ngamde amromda Somorjit hek pokmina ba mayambasu thokliba irang asida Manipur gi damak thawai katkraba miyoini numit aduda mama sabigi maikhum uptuna Somorjit pu Sagan Paiduna Singthokiba Amadi, Thongdok Aduda Yauba Punamak, Cocomi gi officer Laktuna Mia Mangda Lale Haina Singtokada Bari Amadi, Sagagi Maital Asi Basing Asi Paratambi Bagi, Matam Oire Habina Singba Wafong Kaya Tongan Toan Baserul Singasina Phongdoknarakli.